Mikhalgi matamda aikoina chahi mangagi hak asi sel kharaga mantik dariba makai lamdam masida thokaningdaba thodok-sing thorakpagi chang wangkhalakani haina Manipur Youth League Mayolgi President Asem Prince na appeal tawrakli. Wafam asing asi Mayol amadi Manipur University Student Union musuga khutsamnaduna chahi ama chupna chathagadaba politics Anouba Laang-On gi board for National Regeneration ki campaign Houdokkhre thauramda mahakna phongdokhibani. Manipur University ki auditorium da pangthokpa campaign Houdokkhre thauram aduda University asigi Department of Anthropology ki hanagi head Professor W Navakumar, Editor Guilds Manipur EGM gi Secretary General Yumnam Rupachandra amasung Musugi Vice President Hijos Tongbramna thauram adugi President member sing oina sarukyaki. Thauram aduda Mayolgi President Asem Prince na makhatana phongdokhibada lamdam ama chaukatpa amadi tangdu leitana miyam hinghanba haibasi lamdam adugi luchingba singi makha poli maram aduna miyam gi yaifananaba amasung leipaki damakta kathokpa ngamba matik chaba luchingba sing ekoina mikhalgi matamda khanba mathau tai madunatana CLP ba candidate singda ekoigi chahi mangagi hak yon thoktuna mihut oina khallabadi lamdam asa thokhaningdaba thodok kaya thorakpagi chang wangkhalakani asigumba kaya asidagi ngakthoknanaba karamba miyoida aikoina bot pigadagi haibasi miyamda mayek sengna khangananabagi pandamda campaign asi chahi ama chupna pangthoknanaba hotnabani lamdam asa hojik chatnariba politics ki mawong matau asi miyamga samnaba ngamdraba amagum leiri politics tawriba miyoy singna bot matamda miyam nungshiba aduga Mikhal mai pakraba matungdana miyambu kauthokpagi chatnabi ama leiribasi matam chana thingaudrabadi tungda lamdam asigi fibam kari oirakani haiba tamba ngamde haina Prince na makhatana phongdokhi. Manipur gi thoiba thodok wathok singi waroshin macha ambo purakpa ngamdaba thodok wathok putingmaki horakphamdi ngasi ekoi miyamna politics pu na thaidun thamuba aduga miyam amadi lamdam asida tawriyo politics lamdam asiga lengak siga miyamga samnadagum leirakpa lengak asibu semakadure board election matam asidana miyam asibu leiba yonba yaba adugumba poshak amoina purakpa vote pu paisana senja thumjana amadi binam sori tawrakanda haijin bi tawshan bi miyam tawrakanda miyam asibu leiba yonba yaba onthorokpa amadi lalon itikki mafam onthorokpa gi phibam ama lakpase masi semdoknabi damakta mayolna miyam hopna politics bu khangminaba aduga mikhali kanglon se chumthoknabi damakta sangsanjarpa campaign amani that assembly election asigi mangoinan sahi machupna koi pangthokjagani mafam sinba thungna manipur gi tokai tokai mafam singda ekoi meeting sing aduga koi gi symposium tokai tokai ba school college singda khana nainabagi dialogue amadi koi debate ki process sing satharakana miyam da hopna ekoi gi haiba politics bu khangminanabagi ekoi khongjang ase sangsanjagani